State asida haukiba kunsuba sahi cha loiramdai kumja lising ama chamapan marfudrani thoidagi lising ama chamapan marfudrani pan phawbagi manungda aki tujungbana thallaba irang ahum lak thokhi irang sing adugi manungda hatna sunaba yum mai thanabana chingbagi thodok kaya masing khangdana thokhi mi aduk sire yum aduk mai tharamle haibana chingba pawse singda numit khudingi yawkhi haibi yai English ama chamapan marfudrani thoida moredagi hawraklaga English ama chamapan marfudra taret phawba chathakiba kanglup ki irang aduda kanglup anigi mi lising amagi mayada sikhi amasung yum lising manga chamri yangkhaini thoi rom tangoi onki singda naga amasung kuki gi marakta kanglup ki irang kanna thoknge marakta English ama chamapan marfudra humdoigi me tang ahumda tampakta mitei amasung mitei pangan anigi marakta tokngadagi kanglup ki irang tholaktuna mi chama mari romgi punsi mangki naga amasung kuki gi kanglup ki irang nemthakraba matung Churachandpur district ta English ama chamapan marfudra taretagi lising ama chamapan marfudra nipan phawbada kuki amasung paiti gi marakta tamthiba kanglup ki irang ama amuk tholaktuna kanglup anigi mi chahum yangkhaini thoi rom sikhi chama kuntha taruk rom sokhi amasung yum lising mari chatruk humdra rom tangoi onki kuki paiti gi kanglup ki irang losin khrama matungda state asida tongan ba jati kanglup singna nungsi chanana hingminaduna lakhi sahi kunmanga rom nungsi chanana hingminaduna laklaba matungda haujik amu mitei amasung kuki jo community anigi marakta kanglup ki irang ama amuk tholaktuna nakan animakta misimina kaya yaunari mitei amasung kuki anigi marakta haujik tholibi irang asi haukhiba me tang ahumdagi horkhibani irang asida kanglup animakki nupi amasung angang yauna mi chama marfu rom laikhidre mi chahum chamri gi mathakta aso open nangkhre yum lising mari chatret marfu taruk rom mai thaduk nakre amasung thugai nakre kanglup animaki mai thadok khraba amadi thugai khraba yum singi mi sing yauna mi lising humpu romna haujik tongan ba relief camp chahum yangkhai ma thoida sangjafam loduna leinari relief camp sing asi sani ni phuma panna tampakta aduga sam anina chingda hangdokpani Mizoram da hangdokpa relief camp singda sangjafam lawraga leinabasu yauri Lanjenariba sing masagi yumda hanjinba yadri phawba matam kharagi oina lehennaba government na sing amasung tam animakta pre-fabricated yumsing sari saba loiduna hongjinaba kharasu yawkhre irang asi losinduna santi amasung mahoksagi phibamda hanjinnaba mamangda center na tongan ba political party sing community sing amasung loop sing mihu sing yauna Peace Committee semba laikre Peace Committee adu Union Home Minister Sri Amit Shahana state asida numit humni laiduna hakthengnana phibam yengsin khraba matungda June tarada Government of India gi Ministry of Home Affairs North East Division na order amma thoktun semkhibani Manipur gi Governor Kumari Anushya Uike na luchingba Peace Committee adu mathaudi tawkhidre hojik phawbada meeting ama phawba pangthoktri center gi maikeidagi Anowa Peace Committee semduna irang loisin hannaba honabasu hojik phawbagi oinadi leitri ahenba army paramilitary amasung central armed police forcing thajinba natana irang loisinaba atei khongthangsing lokhatpa udri sifai mayam ama thajilaga irang loisin hanba ngamlabra haibasu ngamdri kangpokpi amasung Churachandpur district ka tainabada leiba tampaki lokpham singda Security gi ngaksel thorang yaudana longmi singna thawai lumna low lokpagi thabak pangthoknaba ngamdri me ahumdagi tholakhiba irang asi losilabadi santi amasung mahoksagi phibam hanjilakani haibagi thajaba lei hojik mathau taribasi irang asi karamna losin hangedagi haibagi lambi thibani Defense Minister Sri Rajnath Singh Hanadi irang losinaba mitei amasung kuki anina punna phaminaduna wari sananaba appeal tawba laikhre Mizoram gi assembly election ga mari lainana haukiba tang amada Myanmar ngamkhai ga nakna leiba Mizoram gi tipada pangthokhiba election campaign da defense minister na hojik Manipur da mitei amasung kuki gi marakta thokliba irang asi nakan anina punna phaminaduna wari shanaraga loisinaba appeal tawkhibani Sri Rajnath na mitei amasung kuki animakta wari shananaba appeal tawraduna nakan animakta leiriba thajanadaba asi kohannabagidama kanglup animakna punna phaminaduna wari shanaba mathau tai irana problem amatagi warishin purakpa yaroi haina phongdokhi adubu defense minister na wari shananaba appeal tawraga nakan anina hekta wari shanarakani haibadi thajade wari shanahanaba honaba ama yaudana nakan anina wari shanarakani haibagi thajaba amata leite
ꯍꯧꯖꯤꯛ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤꯕꯗꯤ ꯅꯥꯀꯟ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯍꯟꯅꯕ ꯀꯅꯥꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯧꯈꯤꯕ ꯏꯪ 1838ꯇꯒꯤ 1839 ꯐꯥꯎꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯄꯥꯏꯇꯦ ꯑꯅꯤꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨ ꯋꯥꯍꯦꯡꯕꯝ ꯅꯤꯄꯥꯃꯆꯥꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯕꯗꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ CSOꯁꯤꯡ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯑꯃ ꯇꯧꯅꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯦꯟꯇꯔꯅ ꯍꯣꯠꯅꯕꯤꯕ ꯆꯪꯏ꯫ ꯁꯦꯟꯇꯔꯅ ꯍꯣꯠꯅꯕꯤꯔꯕꯗꯤ ꯅꯥꯀꯟ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯗꯥꯡꯁꯤꯡ ꯂꯧꯈꯠꯍꯟꯅꯤꯡꯏ꯫